ꯎꯄꯥꯝꯕꯤꯁꯤꯡꯅ ꯃꯤꯑꯣꯏꯕꯒꯤ ꯑꯃꯗꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯁꯤꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ? ꯑꯗꯨꯒ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅꯗꯤ ꯎꯄꯥꯝꯕꯤꯁꯤꯡꯒꯤꯗꯃꯛ ꯀꯔꯤ ꯑꯍꯦꯟꯕ ꯑꯐꯕ ꯇꯧꯕꯤꯈ꯭ꯔꯕꯒꯦ? ꯎꯄꯥꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯁꯤꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤꯗꯤ ꯅꯅꯥꯏ ꯑꯩꯅ ꯊꯤꯟꯗꯨꯅ ꯇꯥꯛꯆꯔꯨꯗ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛꯅꯏꯈꯪꯗ ꯈꯪꯅꯕꯤꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯗ ꯆꯤꯞꯀꯣ ꯃꯨꯚꯃꯦꯟꯠ 1730꯫ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗ ꯆꯥꯏꯅꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯊꯤꯖꯔꯕ ꯆꯥꯎꯔꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯤꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ ꯏꯟꯗꯤꯌꯥ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯦꯠ ꯲꯹ꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯏꯁꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯖꯁꯊꯥꯟꯒꯤ ꯖꯣꯙꯄꯨꯔ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯖꯣꯙꯄꯨꯔ ꯁꯤꯇꯤꯗꯒꯤ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯀꯤꯂꯣꯃꯤꯇꯔ 23 ꯆꯠꯂꯒ ꯂꯩꯕ ꯕꯤꯁꯅꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯁꯤꯅ ꯈꯨꯟꯗꯥꯖꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 62,000 ꯔꯣꯝ ꯆꯥꯎꯕ ꯈꯦꯖꯥꯔꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯣꯛ 1930ꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯈꯛꯅꯤ ꯗ ꯆꯤꯞꯀꯣ ꯃꯨꯚꯃꯦꯟꯠ 1730꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 239 ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯔꯥꯖꯁꯊꯥꯟꯒꯤ ꯖꯣꯙꯄꯨꯔꯗ ꯃꯥꯔꯋꯥꯔ ꯀꯤꯡꯗꯝꯒꯤ ꯔꯥꯖꯥ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯦꯖꯥꯔꯂꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯕꯤꯁꯅꯣꯏ ꯐꯨꯔꯨꯞꯁꯤꯡꯅ ꯏꯁꯣꯔ ꯂꯥꯠꯄꯒꯨꯝ ꯂꯥꯠꯆꯕ ꯈꯦꯖ꯭ꯔꯤ, ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯗ ꯄ꯭ꯔꯣꯁꯣꯄꯤꯁ ꯁꯤꯅꯦꯔꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯕꯤꯁꯅꯣꯏ ꯐꯨꯔꯨꯞꯅ ꯎꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯒꯤ ꯑꯅꯧꯕ ꯀꯣꯅꯨꯡ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯃꯗꯨꯗ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯎ ꯂꯧꯅꯅꯕ ꯑꯃꯗꯤ ꯂꯝ ꯀꯟꯅꯅꯕ ꯍꯥꯏꯔꯤꯕ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯇꯨꯝꯅ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛ ꯑꯃ ꯅꯤꯡꯊꯧ ꯌꯥꯊꯪꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯄꯦꯟꯖꯗ꯭ꯔꯕ ꯕꯤꯁꯅꯣꯏ ꯐꯨꯔꯨꯞꯅ ꯅꯤꯡꯊꯧ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯗ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡ ꯇꯨꯝꯅ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛ ꯑꯗꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒ ꯄ꯭ꯔꯖꯥꯁꯤꯡꯒꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯈꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤ ꯇꯨꯝꯅ ꯌꯥꯟꯊꯠꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯃ꯭ꯔꯤꯇꯥ ꯗꯦꯕꯤ, ꯒꯧꯔ ꯗꯦꯕꯤ, ꯁꯨꯔꯛꯁꯥ ꯗꯦꯕꯤ, ꯁꯨꯗꯦꯁꯥ ꯗꯦꯕꯤ, ꯕꯆꯅꯤ ꯗꯦꯕꯤ, ꯆꯥꯟꯗꯅꯤ ꯄ꯭ꯔꯁꯥꯗ ꯚꯥꯠ, ꯕꯤꯔꯨꯁꯀꯥ ꯗꯦꯕꯤꯅ ꯂꯨꯆꯤꯡꯂꯒ ꯕꯤꯁꯅꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈꯤ ꯑꯃꯗꯤ ꯎ ꯌꯥꯟꯕꯗꯨ ꯊꯤꯡꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯕꯨꯅꯤ ꯆꯤꯞꯀꯣ ꯃꯨꯚꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯆꯤꯞꯀꯣ ꯑꯟꯗꯣꯂꯟ ꯍꯥꯏꯔꯤꯕꯁꯤ꯫ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯇꯥꯔꯤꯛꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯏꯪ ꯁꯣꯛ 1830ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 11ꯗ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯊꯧ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯒꯤ ꯑꯍꯛꯄ ꯌꯥꯊꯪꯗꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯤꯡꯅ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯏꯍꯧ ꯍꯧꯔꯤꯕ ꯕꯤꯁꯅꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯑꯉꯥꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯐꯅ ꯇꯝꯊꯤꯅ ꯐꯨꯔꯕꯁꯨ ꯕꯤꯁꯅꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯎ ꯌꯥꯟꯕ ꯊꯤꯡꯕꯒꯤ ꯏꯍꯧꯗꯤ ꯑꯗꯨꯃꯛ ꯂꯦꯞꯈꯤꯗꯦ꯫ ꯃꯃꯩꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯤꯡꯊꯧꯅ ꯏꯍꯧ ꯍꯧꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯅꯅꯕ ꯌꯥꯊꯪ ꯇꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯌꯥꯊꯪꯕꯨ ꯕꯤꯁꯅꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯣꯛꯅ ꯅꯣꯛꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯇꯝꯊꯤꯔꯕ ꯌꯥꯊꯪꯗꯒꯤ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤꯁꯤꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯎ ꯌꯥꯟꯕ ꯊꯤꯡꯕꯒꯤ ꯏꯍꯧ ꯍꯧꯔꯤꯕ ꯕꯤꯁꯅꯣꯏ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯕꯤꯁꯅꯣꯏ ꯄ꯭ꯔꯖꯥ 464ꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ, ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯃ꯭ꯔꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯨ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ꯫ ꯕꯤꯁꯅꯣꯏ 464ꯒꯤ ꯏꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯈꯦꯖꯥꯔꯂꯤ ꯈꯨꯡꯒꯪꯒꯤ ꯂꯩꯃꯥꯏꯗ ꯅꯤꯡꯉꯥꯏꯗꯅ ꯌꯥꯇꯥꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯈꯦꯖꯥꯔꯂꯤ ꯃꯦꯁꯥꯀꯔ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯀꯂꯤꯡꯒꯒꯤ ꯂꯥꯟ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧꯔꯦꯜ ꯑꯁꯣꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯂꯛꯇꯨꯅ ꯕꯧꯗ ꯙꯔꯃꯒꯤ ꯂꯥꯏꯅꯤꯡꯕ ꯑꯣꯏꯔꯛꯈꯤꯕꯒꯨꯝ ꯈꯦꯖꯥꯔꯂꯤ ꯃꯦꯁꯥꯀꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛ ꯃꯊꯟꯇ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯅꯨꯇꯥꯞ ꯇꯧꯖꯔꯛꯈꯤ, ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯛꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯀꯔꯤꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ ꯈꯦꯖ꯭ꯔꯤ ꯄꯥꯝꯕꯤ ꯇꯨꯝꯅ ꯌꯥꯟꯕꯒꯤ ꯊꯕꯛ ꯂꯦꯞꯈꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯚꯥꯏ ꯁꯤꯡ ꯔꯥꯊꯣꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯁꯅꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯤꯡꯗ ꯃꯈꯣꯏꯒꯤꯗꯃꯛ ꯅꯤꯡꯁꯤꯡ ꯐꯨꯔꯥ ꯑꯃ ꯁꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯞꯀꯣ ꯃꯨꯚꯃꯦꯟꯠꯗꯤ ꯃꯥꯏ ꯄꯥꯛꯈꯤ꯫ ꯂꯥꯟꯖꯗ꯭ꯔꯕ ꯕꯤꯁꯅꯣꯏ 364ꯒꯤ ꯄꯨꯟꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯈꯤꯒꯗ꯭ꯔꯥ?